ing kumza lising ani subna nipan ge March kunmari chahi adugi yaosang kumhei gi mari ni chanba numita Heirokki Thabal chongfam amada masak khangdaba singna khanghoudana nongmei kapsillakpadagi Thabal chonglaga leijaba Heirok tagi pakhang leisabi ahum Thokchom Romesh Thokchom Promila amasung Laishram Nirmala leikhidabagi 15rak suba ningsing thoram ngase pangthok-khre Mangal piba numit haiba wakhalonda RPN Memorial Trust na silaga Heirok Part 1 umang leikol de leiba RPN ningsing sanglenda pangthokkiba ningsing thorom aduda Heirokki tongan ba mafamdagi lakpa miyamna saruk yake ningsing sanglen manakta saba Romesh Promila amadi Nirmala gi ningsing kumhei leikhidabagi gi imung manunggi meeoi sing amadi Heirokki miyamna mitki piga loinana leisu katpa amadi tholaktuna purakhiba Thokdok aduna purakhiba lamdam asigi awonba sing nainabana ngasigi ningsing thorom adugi mapung oiba saktamoike laibak thiba thokdok adudagi poklakhiba Heirokki Special Police Officer SPO chahumna leikhidabagi ahumda kok nonduna ikai khumnaba utpaga loinana ningsing khubamda leikatke ngasigi ningsing thorom aduda pangthokpagi matangda trust ki president ningthozam samerna hai laibak thiba thokdok aduna maram oiraga Heirok amadi manipurda purakhiba ahongba sing adu Heirokki horakliba mirol singda khangannabagi pandamda ningsing thorom ase pangthokpane Thokdok aduda mama mapagi fizigi lan oijaramba pakhang leisabi ahumgi punsi lomkhre dubu makhoi ahumna meeoi khunaida mangal ama pibirame madudi hatna sunabana karishu kanaba purakti haiba asine maram aduna numit asi trust na mangal piba numit haina palan tawbani haike Mathangi ningsing thoramda miyam punamangna saruk yabiduna numit asi hena masak thoanse haiba apel su tawke Ngasigi ningsing thorom aduda Heirok Assembly Constituency ki MLA Dr. Thokchom Radheshyam ki loinabi TH Chongbi Vidyalaxmi Heirok Part 1 gi hanagi pradhan Laishram Khamba Heirok Municipal Council gi Ward number 4 gi hanagi councillor Khundongbam Noyonsu sarukyake Masina koida mangal ama pibirame aduda koida chahi khuding gi masi function asibu enlighten day hada koida pangthok-khre aduna aikoigi Heirokta sigumba function tawjabase aikoi yamna haidi miyamgi oina aikoina trust na miyamda aikoina haijeningibdi si trust ta yaubiraga sigumba function ase khara chauna mathangdadi pangthokpa ngamba oijage haina aikoina